ngasi phongkiba tongan tongan ba manipuri sifong sing masum thokiba thawdo wa thok sing dagi maroibi I pauk sing myam na thamjagi ahanbada panam pauk si digi lakusaraga Vijay Diwas palan thoram pangtokre highway sing da hanagum passenger sing satpa yana ba thabak lokhale Chief Minister lamdam asigi highway sing da hanagum passenger sing satpa yana ba thabak lokhale Chuchangpur amadi More lambi athubada satpa yana ba miyeng sangli leba asiga me marga taina bangam khaida haujuk thokli ba thawdok sing central force sing na taraina lapham thokti me marom digi Miyoi lising taruk taret loma Manipur sangsilakli adubu biometric yauna tungan tungan ba mathau ta ba thabak thoram sing leptana paikhatli haina Chief Minister Nongthongmam Bere na phongtokre waphamasi laingana sinduna ahanba Manipur Rifles ki banquet hall ngasi pangtokiba Vijay Diwas Indo Pakistan War 1971 gi palan thoram da sarugya duna Chief Minister na phongtokibani Power Minister TS Bishorjina thoram apu oiduna pangtokiba thoram aduda lainga ki Minister MLA sing civil amadi police ki makok thongbo official sing yauna Central Force sing ki makok thongbo official kya su sarugya ki Thoram gi athoiba mithung len gi warol piraduna Chief Minister N Beren hai kumja English singa maga samapan ga humdraga mathoide India gi airfield taraga mathoida Pakistan attack sa tarakibane adabu supna gi numit taraga humdoini gi manungda Pakistan gi masing yamlaba army singbu capture tawduna surrender tohanki singthane oiraba Indian army singna laukiba hai singba adubu ningsingduna ngasi gi numit palana si pangdokani Prime Minister Narendra Modi na lusingbu BJP lenga asina laiba asigi Foreign policy ki matungina yumlona ba laibak singa diplomat ki afaba mari thamnaba khongthang kya sangsilakli masidana tana miyeng sanba lusingba sigi makhada masama romdom lepsaba ngamba India ma oinaba defense ki lamna sakhotpa khongthang kya purakli India ga taina bangam khaida Myanmar military junta na attack sa tharakbadagi thokliba thawdok sing asi Manipur gi ngam khaida laidiba central force sing na taraina lafam thokti Miyoi bigi miyeng da Myanmar rom digi sensilakpa Miyoi lising taruk lising tare lom da hauzik matam kharagi oina sangjapam piri adu hauzik ki lainga ki maike digi su biometric yauna tuan tuan ba mathau ta ba thabak thoram sing leptana pekhali masida istera ma central force sing na su section thabak pangthok mathau ta ki istera sigi maruiba highway da ladiba atingba sing hangdokpa horakle ki na bagi aikhoi highway da satpa ngamna dabani adubu lambi sing asida hana gom passenger satpa yana ba thabak thoram sing pekhatpa hore Chuchangpur amadi More lambi athuba da satpa yana ba miyeng sangli social media da aranma propaganda tawduna communal oiba issue sing tholakpa yaba thabak kya sathariba sing asi monitoring tawduna section tharang paikhatnaba Tokhaiba sialama thamnaba security advisor na hotna ba mathautai apunba India ama oinaba honabra compromise tawrosi mikok thongba amadi ingtapa Manipur amu hanjilangna ba honabada mipum kudimakna thaudang lawmina se haina magna makhatana phongdoki amaramna thauram mapugi warol piraduna Minister TS Bishorjina sulaiba sigidamak Indian Army singna lawriba thaudang singthaduna apunba India ama Manipur ama sagana ba honabada armed forces sikhtana tana Aikoi punamakna thaudang lawmina se haibu wapam phongdoktuna tongan tongan ba maru eba warol singsu hai khena su pausna makatari atopa pawamadana imaleba kidamak thawai thaba pamude lawremba memsa Manipur thokliba irang asigi manungsana tear gas cell na panduna hagot kangkhat pangamdana phamungda yata aduna lairibi singjamai thongwangma baikebati laikai da leiba masagi sai khumpu surabi lawrembam ongbi memsana imaleba kidam haujiksu thawai Thaba pamude hena phongdorakli aikhogi paumina hakthengna unarubada isanupi ama masanupa marigi mama oiribi laikhidraba tombagi loinabi memsana mathaki wapam se phongdokladuna makna hai sei sigi July 13 Manipur gi ngangkhoi singnarakpada lamdam sigi mama oibi singna yaba ngamloi haiduna thawai mirel ama sumaira paibi singna Chief Minister da sirol pisinna ba CM Bangalo tamna singjamai thongla laga lakpagi lambi singjamai bazar masing yamlaba police personnel singna thatpadagi nakalani gi marak sauna mukna rakhi amadi miyam tankhaina ba security force na kablakpa tear gas sil na maki phaigal animakta panduna tamthina sokpadagi layeng laba matung asi fawa hagot kangkhat pangamdana lairakhi Mana thawdo dugi matangda makhatana phongdorakpada numin adu thawai mirel ama sumaira paibising punduna Manipur gi ngamkhai kaibi yaru heba banner gi makhara CM Bangaloda memorandum pinaba khongsat ama satpani wakat khongsat adu police na thattuna makhatana sarandarbadagi miyam lambi mayai phamjinduna khongjang sangsingki masigi matung pung khara kanaraga
Begapati Lekai Liva, Tawai Miril Officer, Pullaba Matung, Amunghana CM Bangalo, Tamna Singzamai, Tonglanduna Saki, Adu Singzamai Kaitilda Hanana, deployed Auduna Lerava Masingam Lava Security Force na Amuk Tatpani. Madura Nakalani Gimarak Sound of Muknarakadigi, Mark Yauna, Nupi Kara, Lebaktiva Tagdo Nankibinaki. Namit Adumakta Ras Midisti the Pukatuna laying like Labamatung Yum the Halapani, Hospital Gi, Maikay Digi Makatana, Surgery Doctor Singh Tana Nabakalaki, Madugi Matung in Amuxi the Hospital the Makatana, Tama Layduna laying Sataki, Matamadura laying but the song was sent pumpsing Miamna, Pangpirapani, Pibam Kara Farakadigi Yum the Halakibani, Adubangasi Pau Bahanagi Pibam Hanjan Meding Andre. Hana Sunom the Imung Puramba the Hosicting Amdana Pamung the Yata Aduna Lady Hina Nuaitaba Fondoraki. Magna Makataradun Hosik Sulebaki Taudoni, Ahaksu Yauge Havada, Yau the Kudong Sarari Hainamiamna Yadavani, Lan Haibishida, Asuna Kanana Puningataki, Mark Masa Yum the Gihendopungam Dragasu, Manipurgi upon Wigi Saktam Kayan and Tamna Bamiam, Sanction Libakongzang, my Papoition Nomadi, Iquamato in a vocal Submana Kongzang Sanction Minas Hainasumana Fondoraki, Memsana Makatana Fondorapada Maki, Masanupa, Anina Yumga Tungal Samati Nga Makalsing Tonglaga Yunbada, Sanalambi Oiduga, Masano Pamana, Gari driver Oiduna Puna Saminari. Irang Silakringi Mamang the Mark Masasu Sinjamaikai till the Pirol Yunbatukan Masama Pamonki, Mark Begapati Lekai, Women's Development Association President's Oibani. Levaki Taudoa took Amatokumatam the Mark Mangzil Tana talk to the Lakenesu Fondoraki. Atopa Paumana. Mitai Kungani to Haksang si Imung Munung Sinagadavani Sibasina, Kuki Yasiba Haksang, Humfu Masamasagi Maramdam the Sinaki Bagum, Mapam Kangdana Lady Mitai Kungani to Haksang, Sumasamasagi Maramdam da Sinagadavani Hana, Sibasina Manipur Pradeski Makedi Gitamli, Babu Parada Leva Sibasana Manipur Pradesk, Office Tangasi Paumisinga Unabama da, Party Sigi State President M. Tomina. Istedasi the May Hum Digi Hotna Tolak Libe Irang the Lake Draba Mite Kiagi Asibak Sang, Phangnaba Pangong and Mot Sinduna Aroibi Matomangam Pangtonari, Kuki singing a Masamasagi Maram da Sinakiduna, Satnabigi Matung in Aroibi Matomangam Pangton Kibasi, Asan Mirai Napatoni. Central Lamad is that Langana Misa Miyangi, sentiment Kanga Tabak Topum to he. Mapam Kanga Lady Bamita Masakungani to Haksang Phangnaba Badam, Langa Amadi, Marilenaba, CSO Sinamating Pangani. Takhre Henjilagla Manipur Irang Sigi Matangda, Mitei Singi Maki Digidi, Section Kiadigi Peace Purana Proposal Piri, Adoba Kuki Singi CSO Amadi political party leaders Singi Maki Digi, Lamda Masida Ingta Pahanjilana Proposal Amatangasi Pauba, Piraktaba Simaklebuk Tivani Hena, Mana Makatana Fundoki, Amoram the Siva Senada, Nauna Joint Torokpa, Miyoi Kiamasu, Party Sigi President to Minataram Oki, Amoram Dana, Manipur Police Headquarters Laklipa Mars Paupa to Lushilagani Biren. Mantri Pukhi the Shariba Police Headquarters Matang Sagi Mars Tafau with the Luciana Bapanam Tamli Hena, State Minister N. Berena Fondokre. Wapamasi known as Sariba Police Headquarters give Fibam Yangshin with the Fondokivani. Yangshin concert Aduga Mari Lenin State Minister and Babu Parada Ladyba, Police Headquarters Mari Secretariat Kimapamasi, Yamna Sinba Sanainaba Mapamori, Maramasina Mantri Pukhi the Sariba Police Headquarters Madi, Secretariat Asi Apiba Matam Gimanung the Lucinduna, Hongjana Bapanam Tamliaki. Yengsin Kongsada to the Cabinet PDA Minister Lashangtam Susindro, Police Makok official Singamadi, Marina Balusang Singi officer Sing Susariaki, Amoramda, Set Minister na Kuyatong the Sagaliba, PSED building Gipum Sing Sincre, Semga Sagatpeki Tabak Kumang Saukshina, Pekalamba Ubada, CM na Apian Mapungo Pagaloina, building a Siatubada Tabak Hobaloina, PSED Tabak Toram the sound of Mating Oiragani Hanesu, Paus the Palakli, Amoramdana. Sursampur district of bomb Pokhaibada Miyoi Sokle. Sursampur district ki Sangai Court Police Station Konwa Z Songzel Kula bomb Pokhaibada Miyoi Sokle. Soklaba Miyoi du Mangboy Baiti Apokpa Boypu Baiti Kawi Hedi. Press the Poma Pau Migi Matungin nga Sayu Pung Taramatu Makairam Tabada Kaksing district ki Tangzeng Kunjau Nana Leva Z Songzel Kulda Maikai Kangana bomb ohum Pai Taraktuna Pokhaiki. Bomb Pokhaibada da Mangboygi Ye Tangba Mukuta bomb was in a pan with the Soktuna, Sursampur District Hospital the Lekanaki. Amarum the Bomado, Tangzeng, Kunzau the Kabak Oigani Hine Singna with the Kaksing District Police Team Singna, Tangzeng Kunzau the Sansinki. Loina Tangzeng Kunzau Gituan Mapam Suna Kaksing District Police additional SB, Bino Yamadi, SDPO Sugunu,
Suresh Anthony anina lusingba police team na thiba humbagi thabak-sing sathaki yumda phawba changduna sathakiba thi humba aduda thoidokpa miphamai punna yaukidi Tangjeng Khunjaugi area da makha tana pamdaba thawtok-sing tholaktanaba Kaksing District Police ki maikaidigi akanba section tharang-sing lokhali nakala maramda Ji Songjel Khulda bom Pokhaibagi makhol takibaduna maram oiraga Tangjeng Khunjaudagi nupi angang kya nauna khuldagi tholaklaga manak nakpa khulsingda leina khiyari Amaramdana Kuki singgi demand phangnaba honabada Nagagi village chief kunga mapangi khuyek lana siznaramagi wakalakre Kuki singna taliba tokhaiba administration ki demand asida Manipur gi tribal village chief Saniga humpuna saukali haina claim tawribasigi manungna Nagagi village chief kunga mapangi khuyek saduna hapsilamle haina Naga village chief singasigi Maikedi National Commission for Scheduled Tribe ta ayiba sirol piduna wakatkre Naga village chief kunga mapanu khuyek piduna pisin ki wakat sirol aduna Kuki singi tokhaiba administration ki demand si sogatpa tribal village chief singi manungda Nagagi village chief kunga mapanu sigi khuyek karamna semjin sajinduna yoram libano haibadu awang mathaki investigation ama sathanaba commission na taksinki Wakat chirol aduna makhatana hai tribal khudimak tokhaiba administration pami haiba unaba honabada makoigi khuyek saduna hapsinbani adubu Furuk Masil gi marakta sayenaba thokonba yaba sigumba complex arrangement ama phangnaba demand tawribadi Kuki furuk kaktani kumza English ngani ga kunga humdagi September 12 da village chairman chief saniga humpu haina mingthon piduna Kangpokpi Sandel amadi Suchampur district leibanaga village chairman chief ki khuyek scan tawduna hapsilaga commission na pisin kiba pakhomado tribal village singi mingna sathaba wakal yaudaba singna yatba sinister police amani maramaduna NCST na hariba rejoinder adu kakthatpaga loinana satnadre haina laktokadabani haiba wafam sing taksinki khongthang asi Kuki singna pamliba Kuki hill ama oina semduna tokhaiba administration tanbagi sangchiliba khongjang asidi hena pakthok sakthoknabagi damak sinba thorangni thawong asi Kangpokpi Sandel amadi Suchampur leiriba Nagagi lamsingna tangjaduna leisiliba Kuki khara asidi makoina leiriba mafam asimak makoigini haina claim taunabagi hak leitaba atopa leibak-tagi sangsilakpa mitok maktani thawong si hairiba singi district sing asigi lamgi asing mapu oiriba Yelhobi Naga sing akan mamongna kandem tawi haiki NCST research officer HR Vinada pisin ki buka chirol aduda khuyek piriba Nagagi village chief amadi chairman sing adugi manungna Purum Ligli village Korok Maring village Laisak Kom Karan T village Hainganglok village Kamprang village, Lemakul village, Laisingpung village, Punal Maring village, Island village, Raupung village, Lisamlok village, Tombing Hangbuk village, Tuition 5 village, Sanang Senba Maring, Laiprok Maring village, Purum Kulen village, Kayong village, Nungkaw Kom village, Ngarungpung village, Nungsai Siru village, Waitok Siru village, Uran Siru village, Sinikon village, Sinamkom Karpusung village ne hensu paus dus makata nas palakli makat satrak poina kangla pau digi to pau khran sabung kho khunau da Kuki sing itat tatna landarak pan miyang wan hingli singu gi apokpa sabung kho khunau da Kuki khulai pai sing itat tatna landarak pan maram orga khulasi gi miyang gi punsi haujik sukari oirakada gi tambangam da phibam amada yamna wan hingli hadi Haukiba December Marie Technopol District ki manung sanba Laithau Kuki khul thokiba laibak thiba thawdo amada laikhidraba athauba taragumdagi manungda yawba Imphal East District ki sabung ko khunaudagi Singtham Singu Allies ibungo sei kunga taru apakpa Singtham Manihar gi awab tariba imungda lelong sajingda leiba Ningthaujam Motors ki mapu Ningthaujam Shodada apakpa Nilchandra amasuma ki staff singna laikhidraba athauba singu gi mungunung ya awab sarug yaboina lupali sing taraki mating pangmugloina Singugi apokpa manihana mathaki wapam asi phongdokibani manihana makhatana phongdokibida laikhidraba maki masanupa singu mareba kidamak thawai ka ningamdaba mata laiti magi lekaida single burial ama pairaga lamba pabad masanupa do asuki matik pienaba phauki haibasu mapa am oina khangi masanupa na baba haina kauba wahita ba phangdabagi thamoida nungaitaba kya leirabasu mama leba kidamak thawai ka khrabani haina hek khalakpa mikupta pienaba punamuk mangkhip Sabung kau khunau da Kuki khulai pai bisun itatatan landarak pada masanupana yamna wasaki haujik su khulasi miyam Kuki militants na landarak pagi oithokpa leibana tammangam phibam amada hingli haiki amaramnana school khara CBSE de affiliation pi re haibadu asum boiramle
Manipur haukiba me ahumdagi tholakpa irang asigi manungda Chuchangpur amadi Kangpokpida leibi school khara Central Board of Secondary Education CBSE da affiliation piri haibadu asumbu wapum oiramle hiram asigi matangna Manipur laingakna di no objection certificate NOC kiba leiti haina phongdokhiba leiramani adubu education minister TS Basanta Kumar ngarangni official kharaga loinana Delhi da leiduna thijin bawkre NOC yaudana CBSE da affiliation pirambasing kana no haiba thijilaba matungda logi oiba serak pigani state ki NOC yaudana CBSE da affiliation piba yadi haina education minister TS Basanta Kumar na phongdorakli panma yabading ngarang Kangpokpi amasum Chuchangpur da leiba sarkar school sing CBSE di affiliate tawri haina social media da viral oirakhiba du da miyamgi maphamda lengana separate administration pi khrabra haiba langtakna bu hang leinari bani hiramasi da lengana scenery bu official singbu oigira natragana sashinaba sahi tawduna CBSE di affiliation tawbigi thabakta senaba singa do thuba matamda sairak pi duna khushaunaraba miyangi puning phatham thoi Loisilakpoina topa paumana amukoki president SM Jalal bu makokna nungmaina kaptuna hatkani ki helakpu waphambu akan mamongda kanem tawi amukoki president SM Jalal bu makokna nungmaina kaptuna hatkani hanki helakpu waphambu amukok Jiribam District Committee na akan mamongna kanem tawi hana amukok Jiribam District Committee ki president Abdul Sattar Sajabam nang Jiribam pangtok ki pawgi mipum amada phongdokre mana makata na ki bida haukiba December taragani to United Manipuri Muslim Development Organization amadon sinduna pangtok ki nupi lal gi thoram amada amukoki president SM Jalal na phongdoki buwapambu yaning di haiduna lahulup amagi miyoi singni saktak saba miyoi khra laklaga president na mayumda leitaba tanja da imung manungda changlaga nupi angang sna ki helamadana tana amukoki president bu makok tanu moina kapkani haiduna hairamba wapambu amukok Jiribam District Committee na akan mamona kanem tawi loinana imung manungi awabada saru yazari tungda siguma miyamgi lusing mamana kian khanganbagi thabak tawbigon haina appeal tawsari imasul gi marakta gyan tanadaba kutimuk phaminaraga sumaran thidokna batanja lomina saiki ngasigi pawgi me phamadur amukok Jiribam District Committee gi General Secretary Nongjai Mayum Riyakat Ali saru yaki aduga hausikoi na di miyam paw su matang sa lusin jarage masu miyam puna no update ngamina sa channel sigi mekedi gi miyang maphamna makata na su thamjari